Sangai Festival Tugainaba Honaba KCP MFL gi Kedar Ahum Pare Tha Asigi Kun Mathoidagi Hauduna Kuntra Fawa Tagadori was Sangai Festival Asi Tugainaba Honorambani Haiba KCP MFL gi Kedar Ahum Pare Hairi Police ke Pau Amagi Matungina Social Media da Festival Asi Tugainaba Wapham Pe Samada Pongdorakpadagi Combine Post na AKANBA Section Tauranga Loyana Kedar Ahum Asi Pakatpangambani Hairi Paraba Kedar Ahum Adudi Imphal East District ki Okram Sutekta gi Laisam Sonia Sahi Kuntramathoi Tera Sadokom Lekai digi Salam Luwangan ba Maitei Elas Ibungo Sahi Kunithoi Amadi Thawal District ki Wangjing Bazar dagi Phamdom Phampok Maitei Elas Ajay Elas Abungsa Sahi Kunmapani Hairi Pausina Makataraduna Hai Facebook page Maitei Lanmi Naughty Boy Haiba Duda Hauzik Chathariba Sangai Festival Asida Bom Langsinduna Pokhai Hangani Haibagi Wapham Phongdokhibani Hairi Ningsing Bayai Haukiba Chai Risingani Tramathoida Sangai Festival Chatharingaida Bom Pokhaibada Rickshaw driver ama Laikidabaga Lonena Miyoi Ani Amana Asok Apan Nangkibagi Thaudok Laikhrabani Moregi Kuki singa BSF ki mathakta khongjang changchilagani lauthokre More da leiba Kuki singa tongan ba CSO singna matphamada mathau tawna leiriba border security force BSF ki mathakta AKANBA khongjang changchilagani haina lauthokre Moregi All Tribal Civil Society Organization CSO singna thadorakpa cherol amada Saliba chahi asigi August 22 da More da leiba BSF ki gari amana asok apan nang halambadagi hauzik layang chathariba baby Lamnai Kim Mategi Layang Man Amadi Hidak Langteki Achangba Senpang Kudingwa BSF na puthokna ba hairabasu BSF na karigumba wapham amata phongdoktana leire karigumba November 23 ki numijungba matam phawgi manungda BSF ke makedigi positive oiber response piraktrabadi BSF ki mathakta Moregi tribal miyam na AKANBA khongjang chaksina ba warep lawgani haina cherol asina makhatari loinana Moregi all tribal CSO singna changsilakadariba khongthang asida More da leiriba Kuki singna amatta oina sogatmina si haina supong durakli Bjp Mla Singh Delhi da Kourakpagi Wapham mana Manil Nainakhidre December 18 fauba lengak sembagi wa nada haploidori Bharatiya Janata Party Bjp gi Central Leader Singh na Manipur da lengak semhan bagi arreba tangkak oina Mla Singh Delhi da Kourakani hairamba du November tha loisilakadaba ngasi nini homni khakta ngaisilakaba fauba da mana Manil Nainakhidre Thazaba yaba mafamdagi pauna hai Manipur da popular government ama lingba natragana house job tawba haibase lakliba December 18 phawbagi manungda soidana khanglagani December 18 phawbadi Manipur da popular government ama sembagi Wapham nada haploidoribani Center gi lusingba singna popular government ama Manipur da thamge haiba taragadi December gi loislakpa charuk natragana January thakai phawbagi manungda Onthorakpa yai Pau asina hai hana parliament ki Ningtham mifam December amadagi hauraga December 18 phawba chathagani haina lauthokre Parliament session manungda hauzik phawbagi manungda Manipur gi matangda kari bill puthokadagi haiba chapchana warep lobagi pau leite hauzik thamliba suspended animation asidi makha samtharoroi maramdi mikhal gi matam sahi ama pharaktraba matamda government ama semhannabagi damakta President rule lokthokpa haibase convention da kaya tawnade maduna maram oiraga suspended animation gi oinade mathang sahi gi February 19 fawgi manungda loisilagani aduga karigumba matamda President rule asi makha samthakige khallagadi house dissolve tawkragani masigi warep asi handak December thada pangthokadoriba parliament session asida khangani Adubu government ama semhaningbagi fibam ama leibana maramna December 18 phawbadi Manipur gi Assembly singna natraga Bjp Manipur State Unit na phanakana wanom lurabasu nungda ising saibga managani sumnagi numit 18 nigi session asida Manipur gi oiba bill ani puthoklaba yai haina thajinari bill adudi highway land acquisition amendment hariba sini bill asina ekasina ek all laba matamda Hauzi state asigi manungda leiriba national highway sing pakthok chauthokna ba honabada lam mapu singna sauraba lamgi compensation gi demand tawrakliba asi chunaba makhalgi akaknaba sang amada leblagani masina lam mapu singna ngahak leitana kota chatlaga ayet apol thokhanuna development ta khudong sahan ribasi ko khanba ngamlagani haina panari atopa bilamana Manipur Goods and Services Amendment Bill isingani konmanga asini state asida
local gi thakta lairiba lalonba singdagi GST launanaba amasung tax ki hojik lairiba senthung gi awaba phibam asi khajitang kokhanba yananaba bill asi sengdokpagi tangai fadaba laire haibasi mamanggi parliament mifamda su khangbangam khrabani adumakpu Manipurda hojik thamliba suspended animation asigi muhuta House dissolve tauge haragadi bill ama amu house da puthokani madugi bill adumadi home ministry na puthokadra puthokloidra haiba khangbangam dri hari SIR mifam yaudabagi suspend taukiba official ama luhongadaba nomagi mamangda masamatomta thauri yanuna sijakre Uttar Pradesh Secretary Electoral Rolls ki Special Intensive Revision SIR gamari leinaba mifam ama yaudabagi damakta state adugi Fatehpur dagi official ama suspend taukiba matung masamatomta sijakre masagi chahi 15 suraba clerk Sudhir Kumar mahaki luhongadaba nomagi mamang yumsakaisagi Ayukta mahaki yumda thauri yanke pulista ayiba wakat amada kumargi masena mahak magi luhongbagi thaurangna maram oiduna nomaizing numita official mifam ama yaubangam kidabagi damakta thabaktagi suspend tauke hairi lebak pokpagi ayukta official ama kumargi yumda laki amasung mahak suspend taure haina maonda haiki official singna otnaiba adu agi ipwa asina khangbangam kide haina mahakna haiki December marigi aroiba matamadu ki mangwaina electoral rules singge special revision da sizinaba official sing sibagi paukaya state kada laikre thabaki polum henjin manbadagi makoi wakalgi awaba mayok nakibani haina makogi mung manung singna maral seke West Bengal gi Nadia district da booth level officer BLO ama oina thabak taubi nupi ama thangza numita mahaki yumda thauri yalaga sike mahak SIR ga mari leinaba thabakka Mari leinaba awaba mayok naki amasung society tawraga sikibani haina mahaki mung manung singna haike Madhya Pradesh ki Raisen amasung Damohar da irai numita SIR exercise gidamakta BLO gida oina thabak tawbo oza anisu masangamdabadagi sikre Benjamin na India gi Mizoram amade Manipur da lairiba Israel gi Beni Menase tribe 5,500 puduna chakragari Sahi kyagi mamangdagi Ijarendagi mangkhre hainariba tribe Beni Menase India gi Mizoram amade Manipur da lairamba thengnarakpadagi Ijaren gi Prime Minister Benjamin Netanyahu na puraga chakragani hairi Report asigi matungina Mizoram amade Manipur da lairamliba Israel gi tribe Beni Menase gi masing ase punna 5,500 rom oigani Makoi sing asi lakadariba sahi 2,200 fawgi manungda Ijaren da puduna amuk hanna kundalaita hangani hairi Panbayabadi BC 720 gi mamangda Neo Assyrian na Israel da landarakpa matamda laibak asida lairamba tribe taradagi na 32 rom thawai hingnaba lanjin nakhibani Madugi manungda Ruben Simon Dan Naphtali Gada Arshef Issachar Jebulun Menase amadi Eprom hairiba Israel gi tribe sing asi atopa laibak singda lanjin nakhibani haina panari Israel government na housing makhoi gi mangkraba tribe sing malemgi karamba leibakta leiribagi haina su lepa leitra thigati expert sing na phongdorakpagi matung inna Pakistan amadi Afghanistan da su Israel dagi haurakhiba tribe ni tingnaba Miyoi sing leiri Pakistan amadi Afghanistan da leiriba Pashtun hairiba furup asi Israel gi chana kanglon singa manai hairi Hong Kong gi awangba building taret mai sakpada Miyoi 55 Sire Hong Kong gi residential area amada leiba awangba building taret mai sakpagi thodokta Miyoi 55 Sire amasung atopa Miyoi chaniga humputara mapan hena thiba khangdri haina city gi official singna phongdokre Hong Kong gi chief executive zone lina haike rescue worker singna mi kanba amasung mateng pangbagi tabak chathari asiba migi masing hangalakpa yai haina panari Building mai sakpaduna maram oiraga amamba maikhu karakpa maramna mi kanba amasung mateng pangbagi thabakta apanba thokle thodok asigi matangda Chinese President Xi Jinping na awaba phongdokhibaga loirana athuba matamda phibam laksinaba Hong Kong gi authorities singna khanganki Fair Service Department na phongdokhibagi matung inna local gi matamda nungtil pung aniga minit 58 tabada mai chakle haibagi pau pirakhi khudakta fair fighter singna changsinduna mai muthatna bahonakhi mai chakli ba mafam adu da chawrakna flat listing 2 rom hena lei
Sumatra ithata chingninkhaiba amasung ichauna miyoi 30 sihankhre Indonesia gi itha Sumatra da nong leptana churakpana maram oiduna mafam aduda leiba chingninkhairakpa amadi khangowduna ichau tholakpadagi yamdrabada miyoi 33 sikhre haina mafam adugi official singna phongdorakli chingninkhaiba gi thawdok aduna yum kaya phumjinkhiba maramna maduda leiramba miyoi kya amasikibani Rescue chathariba miyoi singna mafam adudagi miyoi 33 ke asib haksang lokthokpa ngamkhi loinana miyoi 3 amasu thiba khangdri hairi ithat adugi Northern Sumatra province ta leiba Regency tarukta AKANBA nong amana sohallaba miyoi sing kanana bohonabada rescue gi thabak tawriba team sing adu sangsinbada awaba ama oiri sayol asi haurakpadagi mafam aduda AKANBA nong churakpana maram oidna turelgi torban sing ninkhaiba loinana chingina pomda leiriba khunggang kaya ama lekhom amade nung loinana atekpa uwa kaya ama chentharakpadagi sibigi thaudok asi thokiban haina National Police ke makedegi phongdorakli jeroladuna makataraduna ngarang asi bahaksang Maria Maga rescue worker sing aduna laktokpangamki mafam aduda leiriba Tiboragada city dana khwaidigi yamna sokhanba oiri thangnaba district oiraba Central Tapanurida singninkhaiba duna yamdrabada yum amasung building lising anirom lekhom leinang marakta phumjinki mafam adu leiramba miyoi lising aniga chani panlom safagada mafam singda temporary settle sing sangjafam lauguna leiri leibak adugi National Disaster Mitigation Agency gi wangang loi Abdul Mulahina phongdorakpada chingninkhaiba aduna Tapana muligi awang thangba sarukta su chawna asok apan nanghanki asoba thong ani amasu mangtakhan ki hairi